Channel asida hapkatchariba content singbu tabiriba singbu ahanba maktada taramna okchari. Content asibu loiba phawbu tabiraba matungda adom adomgi mot comment section da thambiramo. Channel asibu share tawbiyu, subscribe tawbiyu madi support tawbiyu. Channel asida pathokchariba waring sing asi Pongnafam Publications Imphal na phongba Vox Populi gi Awoiba Amasung Oidaba kauba ahanba volume gi lyric adudagi laukhatcharaga pathokchabani. Pongnafam Pauche the Kumja 2000 gi April 29 dagi Thangja Kudingi Fongba Awoiba Amasung Oidaba kauba column maduda phongkhiba singdagini. Ahanba volume gi lyric asida Pongnafam Pauche da April 29 2000 dagi December 29 2001 fawbada phongkhiba singdu yauri. Lyric sida yauriba singdagi khangatlaga pazabani. Lyric asida yauriba atenba waring sing asi aiba masana Singpi wari haina tole. Singpi haiba wahai asi Manipur gi chingi lam kharada sizinaba wahaini. Singpi haiba gi wahan thokti cha haibani. Waring sing asida iriba mawong asi marup mapang ahum mari phaminaduna cha thakminnaraga wari sanabagi mawongda ibani haina aiba masana hai. Cha thakna mana haining basingdu mari leinarabasu leinadrabasu panghai hainabagi mawong atudagi laubani. Bisak hek pikling naidagi taibang mirol hek khanglak naidagi taraki khamba thoibigi wari. Moirang ningthau amasung manau ibungo mathang khanba nigi amatta ngaijabi mamom loi langlen thadoi majai be mathoibina peruk na chawumba lamja masa khambada ngaujabagi wari. Masung langi chang phangna wabda kaboloi thabda wai kaubada khankidabi moirang thoibigi wari. Sita gi wari su taraki Savitri gi su taraki Mapuroibagi damakta khudong thiba sangbai makokta harau na thongat chakhibi Sita gi wari. Mapuroibagi damakta chongthoktuna asiba haibaduga langthengna khibi Savitri gi wari. Wari mayam sitaraki haidunasu aigi nupibu karamnadi saurugani. Sana sabide haibagi machin bandu porom haitup sabada. Yum phajaba saba ngamde haibagi aibu mi oina haidabada. Ningtham thada more kampur suppa phangdabagi. Kalen thada humang saubagi pung kun mari ngarang ngangbada aina karamna saugani. Jacqueline Kennedy Onassis ki punsi khangluraga Elizabeth Taylor gi Mary Todd Lincoln gi wari taruraga karamna saugani aina aigi nupibu. Aigi nupidabu natre mantri gi nupibu su sauningdre. Secretary sahib ki mem sahib pusu sauningdre. Mi gi nupa mullaga ma gi nupa oithokpa ngambi singdu phawwe hek sauningludre. Nupidabu karamna saurugadage. Mary Todd Lincoln gi wari taraga Manipur gi karamba minister bunu saugadabse. File lotpa kerani kana bunu waraurugadabse. Doctor kana bunu college ki oza private tuition lawba kana bunu chaigadabse. Mi loinamakpu Mahatma Gandhi ra. Fakre hariba Abraham Lincoln fawba magi nupi Mary Todd pu laknaba ngamkhide. America dadi president dagi hena chawba ma leitre. Bharat ki dongna prime minister ga president ka chawba tanaba jatu natte. America gi di president loire. Asigum laba president gi laifamni White House haiba phajakraba yumjau talandu. Abraham Lincoln na president mikhalda mai pakladuna White House da magi nupi Mary Todd Lincoln ga loina na changlakpada Mary Todd nungaiba pokhide. Mamit isuk suktokhi. President gi laifam haibasidi mamal yamba pot mayamna leiting lamgani. Ahan ba ngakta oiramgani haina khallubani. Oiramdre. President gi nupi ni America gi first lady ni haigadabi kaijare Mary Todd. Tabiribra mem sahab. White House pumlang langhallagi khankre first lady Mary Todd na. Mahaki chakri khangbungam kite US Congress. Dollar lising kun kaithoi. Matamdugi dollar lising kun si okha yamlab senfam ni. Talaksida kha maigai gi state singasu lan tawnadaba yadraba tangfam oirai lan tawnai. Lan mi gi chana thaknaba firol na chingba hunnanaba khoiren masa painai White House manu. Langi bisingdu karimata changbide president gi nupida. White House leitingnaba New York ki kaithel Philadelphia gi kaithel kadun lei sarkar gi selna. Dollar lising kun na sillu hairaga lising kun taruk samapal gi pot leithoi. White House leiting bagi aremba senjao ama tinghanbada sunatri. Mamal yamlaba mafi amasung likkon mayam amsu leithoi.
ꯑꯃꯦꯔꯤꯀꯥꯒꯤ ꯐꯔꯁ ꯂꯦꯗꯤꯕꯨ ꯃꯤꯅ ꯕꯦꯕꯥꯔ ꯇꯧꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯐꯤ ꯁꯦꯠꯂꯤ, ꯃꯃꯜ ꯇꯥꯡꯂꯕ ꯂꯤꯛ ꯀꯣꯟꯅ ꯃꯁꯥꯕꯨ ꯂꯩꯇꯦꯡꯉꯤ꯫ ꯑꯦꯕ꯭ꯔꯥꯍꯥꯝ ꯂꯤꯟꯀꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯒꯤ ꯑꯍꯥꯟꯕ ꯇꯔꯝ ꯂꯣꯏꯔꯛꯄꯗ ꯅ꯭ꯌꯨ ꯌꯣꯔꯛꯀꯤ ꯗꯨꯀꯥꯟꯁꯤꯡꯒꯤ $18,000 ꯃꯦꯔꯤꯇꯣꯠꯇ ꯇꯣꯜꯂꯤ꯫ ꯃꯁꯤ ꯃꯄꯨꯔꯣꯏꯕꯗꯗꯤ ꯈꯪꯍꯟꯗꯦ꯫ ꯑꯦꯕ꯭ꯔꯥꯍꯥꯝꯅ ꯚꯣꯠ ꯑꯃꯨꯛ ꯍꯟꯅ ꯀꯥꯔꯛꯇꯨꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕ ꯃꯇꯝꯗ ꯁꯦꯟꯗꯣꯟꯒꯤ ꯆꯤꯡꯖꯥꯎꯗꯨ ꯑꯃꯨꯛꯀꯁꯨ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯑꯗꯨꯛ ꯐꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯂꯤꯟꯀꯟ ꯐꯥꯎ ꯃꯔꯩꯕꯥꯛ ꯆꯥꯎꯈꯠꯍꯟꯅꯅꯕ ꯊꯕꯛ ꯆꯤꯜꯂꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯗꯨ ꯊꯣꯏꯅ ꯈꯪꯈꯤꯗꯦ꯫ ꯅꯨꯄꯤꯒꯤ ꯂꯤꯂꯥꯕꯨ ꯅꯨꯄꯥꯅ ꯂꯣꯏꯅꯃꯛ ꯈꯪꯕ ꯀꯔꯝꯅ ꯉꯝꯒꯅꯤ? ꯑꯦꯕ꯭ꯔꯥꯍꯥꯝ ꯂꯤꯟꯀꯟ ꯐꯥꯎꯕꯅ ꯈꯪꯕ ꯉꯝꯗꯕꯗꯨ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯟꯇ꯭ꯔꯤ ꯀꯅꯥꯅ, ꯑꯣꯐꯤꯁꯔ ꯀꯅꯥꯅ ꯀꯝꯗꯧꯅ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕ? ꯅꯨꯄꯤꯅ ꯅꯨꯄꯥꯗꯒꯤ ꯍꯦꯟꯕ ꯌꯥꯝꯅ ꯂꯩ꯫ ꯅꯨꯄꯥꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯣ ꯑꯄꯪꯕ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯤꯒꯤ ꯆꯀ꯭ꯔꯤꯗ ꯖꯒꯠꯀꯤ ꯃꯄꯨ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅ ꯐꯥꯎꯕꯅ ꯈꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯗꯦꯍꯤ ꯄꯗ ꯄꯗꯃ ꯃꯨꯂꯥꯔꯝ ꯏꯕꯦꯝꯃ ꯔꯥꯙꯥꯒꯤ ꯆꯔꯟꯗ ꯇꯨꯖꯈꯤ꯫ ꯃꯁꯤꯗꯕꯨ ꯏꯃꯥꯒꯤ ꯃꯃꯥꯡꯗ, ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯂꯥꯎꯍꯠꯄꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯩꯅ ꯌꯥꯕꯗ ꯀꯔꯤꯒꯤ ꯏꯀꯥꯏꯔꯨꯒꯗꯒꯦ ꯑꯩꯅ?